Tanikna Ada Kayla Mazano Nang Nalushin Saisibo Nupiro Nuparo Komona Nupinatana Kariuni Maibu Yamusidre Aiga Pamaput Ama Mana Magin Haidana Considuna Lady Aduna Mabulushilaga Aigi Manidi Aina Pungjabatabani Kanamataki Ubisharo Tanikna Adunang Haibu Nupise Krama Makal Imungi Majano Como Yam Usitapa Mino Amano Lagahari Kidadiki Inakuma Majama Suganatida Mapana Hajira Subachalaga Yulupa Mazani Tanikna Adunabunangna Warinina Angapumina Aingonda Goramadi Narang by Bikrani Sishiana Os Nuyaniki Wadadi Kiba Mayorico Joitina Oduni Mosaidiki Obiabawati Amatamangadi Hatputupagi Waringakta Nui Aniki Marakta Pomdoga Dalewiba Komona Yai Nui Anidi Kejamosabinina Tanilui Talak Aduda Yumlom Dagi Kol Amalai Komona Jaglori Mali Ekochikrabise Kol Dore Sisiana Konaduluna Amu Chikrabi Haiduna Komona Kanado Ine Ekomum Danidana Tanikna Nangdi Mopal Toga Pavadaki Hindurakana Name the Su Nanga Palaboya Komona Hello Brian Serena Hai Aina Hector Saturni Sida Kataitano Noinum Jellibo Noi Chakazaro Hariro Komona Chapuluraba Loiva to the Nine Aina Fonto Race Cretulau Namana Bigado Chaklama Money Nanglam Dresu Hoi Yarile Tamuere Brian Serena phone Hectam Kibaga Komona Hari Jaksar Sila Haibupau Isolankai Koresni Uredana Sidaga Kretuni Yumi Hodradi Aisibagi Wangam Dini Sishiana As Komo Nang Shishu Puraya Biniko Imana Gambada Nangwariba Joitina Sounding the Banumita Kishukandego Aduga Sounding Banumita Gang City Jongsilaga Funimba Mayawe Komona Aikui Magisitine Ainalan Gera Laloigera Nongai Bedaki Mita Pava Iso Tanning the Bana Adaki Congelduna Kerfajabo Dipaba Mayangi Kwak Mikumbe Maladana Komogi Wahidida Ahum the Hona Notore Komona Yai Prepare just low Ahum the Wari Sana Sana Lakwaduna Mayim Yuri Get Hounduna Jangla Kaishalna Lao Namana Tumba Tapalo Kribani Maridu Kitchenom Damukjanga Brian Serena Aikoi Shapazabishina Kataitana Pubi City Madine Yam Haibani Kuchachapa Aikoli Gaise Manapan Bani Tanikna Madana Dida Aishune Chapmani Brian Serena Chaphing Manizeta Punbadanui Mari Sishiana Ima I just minute Dodico Aikoi Mada I respect am Dowi Kangida Ichadi King Bada Karambamino Haiba Kaishal Kitchen Room the Langton Hari Karino Mama Angang Shindu Chok Bijagi later than what he should have lerable Brian Serena Jaksa took the Bato Ribima Ima Awada Payake Makoi Ahumdu Hoi Haiduna Sakto Sabaho Cree Somdana Tadulen Bikoidu Mayim Yorduna May Kantok Laga Imung de Changa Helper Nupi Amana Imung do Fazena Sitchendana Lorame Jana Ima Ai Fresh and Doi Tokwige Tadulen Bina Hoi Hi Ainuna Ichia Gari Simzera Oge Yarnida Chanim Tabimbo Poktre Hori Numidang Oina Pazana Saragi Imogi Mukuna Tumbado Hi Ainuna Ichia Nupishibu Yamsigi Moro
ꯊꯥꯗꯣꯏꯂꯦꯝꯕꯤ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯏꯃꯨꯡꯁꯤꯒꯤ ꯃꯧꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯤ ꯇꯧꯗ꯭ꯔꯤ, ꯑꯣꯏꯗꯤ ꯑꯣꯏꯔꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯁꯛꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ ꯀꯣꯏꯗꯥꯅꯔꯕꯤ ꯄꯤꯛꯇꯛ ꯇꯧꯕꯤ ꯃꯥꯏꯊꯣꯡꯁꯤꯗꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯉꯥꯡ ꯑꯍꯜ ꯈꯪꯗꯅ ꯁꯨꯝꯍꯟꯅꯤꯡꯉꯥꯏ ꯔꯥꯁꯤ ꯌꯥꯎꯔꯤꯕ, ꯍꯦꯛ ꯌꯦꯡꯕꯗ ꯁꯥꯎꯅꯤꯡꯂꯝꯕꯒ ꯄꯨꯡꯐ ꯑꯁꯤꯒꯨꯝꯕ ꯏꯃꯧ ꯑꯃꯇꯪ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨꯅꯦ, ꯏꯆꯥ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯗꯨꯅ ꯅꯨꯄꯤꯅ ꯌꯥꯅꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯨꯝꯕ ꯑꯃ ꯊꯨꯡꯂꯦꯗꯅ ꯏꯆꯦ ꯈꯣꯏꯒꯤꯗꯧꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯗꯅ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯏꯆꯥ ꯑꯣꯏꯔꯒꯗꯤ ꯏꯃꯧꯗꯨꯁꯨ ꯏꯆꯦ ꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯁꯛꯇ ꯍꯥꯏꯔꯒ ꯆꯪꯈꯣꯟꯕꯤꯁꯦ ꯑꯁꯤꯒꯨꯝꯕ ꯑꯃ ꯐꯪꯗꯧꯕ, ꯏꯃꯧꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯩ, ꯁꯤꯃꯅ ꯐꯩ ꯍꯥꯏꯅꯤꯡꯉꯥꯏ ꯌꯥꯎꯗꯦ꯫ ꯑꯗꯨꯅꯕꯨ ꯂꯩꯅꯤꯡꯗ꯭ꯔꯗꯅ ꯏꯕꯨꯡꯉꯣꯅ ꯀꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯈꯨꯗꯛꯇ ꯏꯟꯅꯔꯛꯂꯤꯕꯅꯤ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯍꯥꯏꯒꯨꯝꯂꯗꯅ ꯅꯪꯒꯤ ꯃꯧꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯀꯥꯛ ꯍꯦꯛ ꯂꯥꯎꯔꯗꯅ ꯈꯔꯁꯨ ꯅꯧꯖꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯧꯁꯤꯗꯤ ꯅꯪ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ, ꯃꯤ ꯈꯨꯗꯤꯡꯅ ꯐꯖꯩ ꯐꯖꯩ ꯂꯦꯝꯃꯤ ꯍꯥꯏꯅꯔꯤꯕ꯫ ꯍꯤꯌꯥꯏꯅꯨꯅ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯐꯠꯇꯦ, ꯃꯧ ꯃꯥꯁꯨ ꯃꯋꯥꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯏꯃꯨꯡꯗꯣ ꯇꯥꯁꯤꯟ ꯈꯣꯏꯖꯤꯟꯅꯅ ꯇꯧꯗꯦ, ꯃꯥꯅ ꯇꯧꯔꯗꯤ ꯑꯩꯁꯨ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯅꯗꯨꯅ ꯂꯩ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯁꯤꯂꯤꯌꯥ ꯁꯪꯒꯣꯝ ꯆꯥ ꯑꯅꯤꯈꯛ ꯇ꯭ꯔꯦꯗ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯑꯩꯃ, ꯏꯃꯧꯅ ꯑꯃꯨꯛ ꯁꯪꯒꯣꯝ ꯂꯣꯜꯂꯤꯔꯣ? ꯋꯥꯅꯅꯕ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯗꯦ꯫ ꯁꯤꯂꯤꯌꯥꯅ ꯏꯃꯥ, ꯋꯥꯗꯦꯗ, ꯁꯪꯒꯣꯝ ꯈꯔ ꯂꯣꯜꯂꯨꯕꯁꯤꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯆꯥꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯁꯤꯂꯤꯌꯥ ꯀꯧꯏ ꯏꯃꯥ꯫ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯡꯁꯤꯗꯤ ꯖꯥꯠ ꯖꯥꯠꯀꯤ ꯉꯥꯛꯇꯅꯤ, ꯍꯥꯏꯕꯒ ꯍꯩꯖꯗꯦꯗ꯫ ꯑꯗꯣ ꯃꯤꯡꯒ ꯃꯁꯛꯀ ꯑꯣꯟꯊꯣꯛꯅ ꯆꯥꯅꯔꯤꯅꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯃꯧꯁꯦ, ꯊꯕꯛꯅ ꯃꯔꯣꯟ ꯑꯃ ꯐꯔꯤꯕ꯫ ꯑꯗꯣ ꯏꯃꯧꯒꯤꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ? ꯏꯃꯥ, ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ, ꯏꯄ꯭ꯋꯥ ꯑꯃꯒ꯫ ꯅꯧꯄꯥꯗꯨꯁꯨ ꯃꯁꯛ ꯐꯖꯔꯝꯒꯅꯤ, ꯃꯆꯦ ꯐꯖꯕꯅꯤꯅ꯫ ꯁꯤꯂꯤꯌꯥꯗꯨ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯏ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯐꯖꯩ ꯐꯖꯩ ꯍꯥꯏꯒꯨꯝꯂꯗꯅ ꯃꯆꯦꯗꯒꯤ ꯇꯥꯗꯦ ꯑꯃꯗꯨꯁꯨ, ꯔꯥꯁꯤꯅ ꯆꯗꯨꯝ ꯀꯔꯤ ꯍꯪꯂꯨꯅꯤ, ꯃꯄꯥ ꯃꯃꯥꯗꯨꯁꯨ ꯐꯖꯩ꯫ ꯆꯥꯅ ꯏꯃꯥ, ꯑꯩ ꯁ꯭ꯇꯦꯁꯟ ꯐꯥꯎꯗ ꯌꯧꯈꯤꯒꯦ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯍꯩꯃꯥ, ꯉꯁꯤꯗꯤ ꯆꯠꯂꯨꯔꯅꯨꯗ, ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯆꯠꯂꯣ, ꯉꯁꯤꯗꯤ ꯄꯨꯡꯁꯨ ꯊꯦꯡꯉꯦ꯫ ꯌꯨꯝꯗ ꯀꯩꯗꯧ ꯂꯩꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯁꯔꯨ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯂꯩꯖꯔꯨꯒꯦ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯁꯔꯨ ꯏꯪꯈꯣꯜꯁꯦ ꯍꯥꯏꯐꯦꯠ ꯆꯦꯡꯗꯣꯛꯎꯁꯣ꯫ ꯆꯥꯟ ꯃꯥꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯃꯐꯤꯗꯣ ꯍꯣꯡꯗꯣꯛꯂꯒ ꯏꯪꯈꯣꯜꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯕꯦꯝꯃ, ꯅꯣꯏ ꯗꯗꯥꯅ ꯊꯕꯛ ꯇꯧꯔꯤꯁꯦ ꯀꯣꯐꯤꯔ ꯀꯩꯅꯣ ꯈꯔ ꯂꯣꯟꯕꯤꯔꯨꯁꯣ꯫ ꯁꯤꯂꯤꯌꯥꯅ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯂꯤꯌꯥ ꯀꯤꯠꯆꯟꯔꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯕꯅ ꯂꯝꯗꯨ ꯅꯥꯄꯤ ꯈꯔ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯅꯣꯡꯊꯥꯡꯅ ꯕꯣꯁ, ꯀꯩ ꯅꯨꯃꯤꯠꯅꯣ? ꯆꯥꯅ ꯀꯩꯅꯣ? ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯥꯡ ꯒꯦꯔꯦꯖ ꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯕꯨꯂꯦꯠ ꯃꯊꯛꯇ ꯆꯣꯡꯈꯠꯂꯤ, ꯑꯗꯨꯒ ꯂꯞꯀꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯇꯨꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯀꯣꯜꯗꯨ ꯔꯤꯡ 2-3ꯂꯛ ꯆꯠꯂꯐꯥꯎ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯅꯣꯡꯊꯥꯡꯅ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ, ꯉꯥꯎꯔꯖꯥꯠꯂꯣ? ꯀꯣꯜ ꯂꯥꯛꯄꯐꯥꯎ ꯈꯪꯗ꯭ꯔꯤꯁꯤꯕꯣ, ꯀꯩ ꯇꯧꯔꯤꯖꯥꯠꯅꯣ? ꯁꯤꯅ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯁꯨ ꯇꯧꯔꯛꯇꯦ ꯍꯥꯏꯗꯣꯏꯅꯦꯕ꯫ ꯅꯣꯡꯊꯥꯡ ꯀꯣꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯗ꯭ꯔꯦ, ꯃꯥꯅ ꯍꯣꯔꯦꯟ ꯇꯧꯖꯔꯛꯂꯁꯅꯤ ꯈꯜꯂꯗꯨꯅ꯫ ꯆꯥꯅ ꯑꯣꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯣꯡꯊꯥꯡꯅ ꯀꯩ ꯍꯥꯏꯒꯦ ꯕꯣꯁ? ꯅꯥꯎꯇꯣꯟꯁꯨ ꯕꯣꯁ, ꯀꯩ ꯇꯧꯖꯔꯣ ꯍꯥꯏꯕꯅꯣ? ꯆꯥꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯣ? ꯅꯊꯧ ꯂꯩꯇ꯭ꯔꯗꯤ ꯁꯤ ꯌꯥꯎꯁꯤꯟꯕ ꯀꯩꯗꯧꯒꯦ? ꯅꯥꯎꯇꯣꯟ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯕꯣꯁꯅ ꯇꯧꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯤ, ꯅꯣꯡꯊꯥꯡꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯁꯤꯂꯤꯌꯥ ꯅꯥꯎꯇꯣꯟ ꯈꯣꯏꯁꯨ ꯊꯕꯛ ꯇꯧꯕꯗꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕꯅꯤꯅ ꯀꯣꯐꯤ ꯀꯞꯇꯨ ꯑꯃꯈꯛ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯕꯣꯁ꯫ ꯆꯥꯅ ꯀꯩ ꯍꯥꯏꯒꯦ? ꯁꯤꯂꯤꯌꯥꯅ ꯑꯍꯩꯃ, ꯅꯣꯏ ꯑꯅꯤꯁꯨ ꯌꯥꯎꯕ꯭ꯔꯥ? ꯑꯩꯗꯤ ꯀꯣꯐꯤꯁꯦ ꯑꯃꯈꯛ ꯄꯨꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ꯫
ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯁꯤꯂꯤꯌꯥ ꯏꯃꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯅꯥꯎꯇꯣꯟꯅ ꯑꯩꯈꯣꯏꯒꯁꯦ ꯅꯨꯡꯁꯤꯕꯤ ꯄꯣꯟꯇꯦꯅꯦ, ꯑꯗꯨꯅꯕꯨ ꯀꯣꯐꯤ ꯄꯨꯊꯣꯔꯛꯄ ꯐꯥꯎ ꯕꯣꯁꯀꯤ ꯈꯛꯇ ꯄꯨꯊꯣꯔꯛꯏꯁꯤꯅꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯋꯣꯏꯕ ꯑꯩꯈꯣꯏꯒꯁꯦ ꯀꯩꯝ ꯄꯤꯖꯅꯤꯡ ꯄꯣꯟꯇꯦ, ꯕꯣꯁꯇꯅꯤ꯫ ꯆꯥꯟꯅ ꯅꯣꯏ ꯑꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯕ ꯌꯥꯔꯅꯤ꯫ ꯅꯣꯡꯊꯥꯡꯅ ꯐꯩꯅꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯥꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯆꯥꯟꯅ ꯑꯣꯏ ꯇꯧꯁꯤꯟꯅꯔꯒ ꯆꯠꯈꯤꯒꯦ ꯀꯥꯏꯗꯤ ꯈꯟꯅꯨ, ꯄ꯭ꯔꯞ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ꯫ ꯅꯣꯡꯊꯥꯡ ꯑꯃꯨꯛ ꯐꯝꯗꯨꯅ ꯊꯕꯛꯇꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯁꯤꯂꯤꯌꯥ ꯊꯣꯛꯂꯛꯇꯨꯅ ꯀꯣꯐꯤꯗꯣ ꯑꯃꯃꯝ ꯄꯤ꯫ ꯆꯥꯟꯅ ꯍꯣꯔꯦꯟꯗꯤ ꯆꯥꯛꯇꯣ ꯅꯪꯅ ꯊꯣꯡꯗꯧꯅꯤꯀꯣ, ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯅꯤꯡꯉꯦꯕ꯫ ꯅꯣꯡꯊꯥꯡꯅ ꯑꯗꯨꯅꯦ ꯆꯥꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯨ, ꯃꯦꯗꯥꯝꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ꯫ ꯅꯥꯎꯇꯣꯟꯅ ꯍꯣꯔꯦꯟꯗꯤ ꯑꯦꯟꯖꯥꯡ ꯍꯥꯎꯗꯣꯔꯤꯗ, ꯕꯨꯖꯥꯔꯤ ꯑꯅꯧꯕ ꯑꯃ ꯁꯤꯟꯗꯣꯏꯁꯦ, ꯆꯥꯕ ꯑꯝꯇ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯑꯗꯣ ꯃꯦꯗꯥꯝꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯥꯅꯦ? ꯁꯤꯂꯤꯌꯥꯅ ꯍꯩꯇꯦꯗ, ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯅꯥꯅ ꯍꯩꯖꯩꯒꯦ? ꯅꯣꯡꯊꯥꯡꯅ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯅꯪꯅ ꯊꯣꯡꯗꯧꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯊꯥꯡ ꯃꯉꯛꯀꯗꯣ ꯍꯥꯏꯔꯒ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ, ꯀꯗꯥꯏꯗꯅꯣꯃ ꯆꯥꯖꯧꯔꯒꯦ꯫ ꯅꯥꯎꯇꯣꯟꯅ ꯑꯩꯁꯨ ꯆꯥꯔꯣꯏ꯫ ꯆꯥꯟ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯂꯝꯕ ꯊꯪꯍꯥꯏꯗꯨ ꯄꯥꯏꯗꯨꯅ ꯑꯅꯤꯗꯨ ꯇꯥꯟꯅꯩ꯫ ꯑꯅꯤꯗꯨꯁꯨ ꯊꯋꯥꯏ ꯍꯤꯡꯅꯕ ꯌꯨꯝ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯈꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯁꯤꯂꯤꯌꯥ ꯅꯣꯛꯃꯟꯗꯅ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯋꯥꯟꯊꯈꯩ ꯅꯣꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯒꯩ ꯅꯣꯛꯏ꯫ ꯆꯥꯟꯅ ꯌꯥꯔꯦ ꯈꯔ ꯅꯣꯛꯑꯗꯤ ꯅꯣꯏꯁꯨ ꯁꯤꯕ ꯇꯥꯔꯦ꯫ ꯁꯤꯂꯤꯌꯥꯅ ꯅꯣꯏ ꯑꯍꯨꯝꯒꯤ ꯅꯇꯧꯗꯨꯗꯕꯨ ꯀꯅꯥꯅ ꯅꯣꯛꯀꯅꯨ ꯌꯥꯗꯣꯏꯅꯣ? ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯛꯀꯅꯨ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯗꯨ ꯅꯣꯛꯄꯗꯣ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯆꯥꯟ ꯁꯤꯂꯤꯌꯥꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯁꯤꯂꯤꯌꯥ ꯅꯣꯛꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯣꯔꯤ ꯕꯣꯁ꯫ ꯍꯟꯗꯛꯇꯤ ꯆꯥꯟꯁꯨ ꯅꯣꯛꯅꯤꯡꯂ ꯃꯥꯜꯂꯦ, ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯤꯂꯤꯌꯥ ꯄꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯏꯕꯨꯡꯉꯣ ꯁꯥꯔ, ꯑꯉꯥꯡꯈꯩꯅ ꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯅꯤ꯫ ꯆꯥꯟꯅ ꯍꯣꯏꯅꯤꯅꯦ꯫ ꯆꯥꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯃꯁꯥ ꯃꯎꯗꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯑꯣꯁꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯣꯁꯤꯁꯨ ꯀꯣꯜꯗꯨ ꯁꯠ ꯔꯤꯁꯤꯞ ꯇꯧꯔꯛꯏ꯫ ꯍꯜꯂꯣ ꯁꯥꯔ꯫ ꯆꯥꯟꯅ ꯑꯅꯤꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ? ꯊꯋꯥꯟꯅ ꯁꯥꯔ ꯑꯅꯤꯁꯦ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯆꯥꯟꯅ ꯊꯥꯗꯣꯛꯄ ꯌꯥꯈꯤꯔꯣꯏ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯅꯁꯦꯅꯣ꯫ ꯑꯍꯣꯏ ꯁꯥꯔ꯫ ꯅꯍꯥꯟ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ? ꯁꯥꯔ ꯑꯗꯨꯁꯨ ꯃꯉꯛ ꯌꯥꯝ ꯍꯩꯒꯠꯂꯦ, ꯁꯥꯔ ꯂꯥꯛꯑꯒ ꯑꯣꯏꯅ ꯍꯣꯠꯅꯕꯅ ꯐꯒꯅꯤ ꯈꯜꯂꯦ꯫ ꯑꯩ ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯂꯥꯛꯑꯗꯣꯏꯅꯦ ꯅꯣꯏ ꯃꯦꯗꯥꯝꯒ, ꯑꯗꯨꯅ ꯈꯨꯠꯂꯥꯏꯗ ꯅꯤꯡꯊꯤꯅ ꯊꯝꯂꯝꯃꯨ꯫ ꯍꯣꯏ ꯁꯥꯔ, ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯝꯃꯒꯦ꯫ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯦꯗꯥꯝꯅꯣ ꯍꯟꯗꯛꯀꯤꯁꯤꯅ? ꯆꯥꯟꯅ ꯍꯥꯟꯅꯒꯤꯗꯨꯅꯤ, ꯁꯤꯂꯤꯌꯥꯅꯤ꯫ ꯑꯗꯨ ꯅꯪ ꯀꯨꯞꯅꯗꯤ ꯁꯦꯟꯅꯧꯀꯣ, ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯍꯩꯁꯤꯡꯕ ꯃꯤ ꯌꯥꯝ ꯂꯩꯔꯕꯅꯤ꯫ ꯍꯣꯏ ꯁꯥꯔ, ꯑꯗꯣ ꯍꯥꯟꯅ ꯇꯧꯅꯗꯤ ꯇꯧꯔꯣꯏꯀꯣ? ꯍꯟꯗꯛꯀꯤꯁꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯊꯋꯥꯟꯅ ꯑꯩꯈꯣꯏ ꯁꯥꯔꯅ ꯅꯩꯔꯦ꯫ ꯆꯥꯟꯅ ꯌꯥꯔꯁꯦ ꯑꯩ ꯊꯝꯃꯒꯦ, ꯅꯪꯁꯨ ꯗ꯭ꯌꯨꯇꯤꯗꯣ ꯐꯖꯅ ꯇꯧ, ꯅꯨꯃꯤꯠꯀꯗꯣ ꯆꯣꯏꯅꯨ꯫ ꯍꯣꯏ ꯁꯥꯔ, ꯑꯗꯨꯕꯨꯗꯤ ꯍꯩꯅꯕꯤꯅꯤ ꯀꯩꯅꯣ꯫ ꯌꯥꯔꯦ ꯋꯥꯊꯤ ꯉꯥꯡꯗꯅ ꯁꯨꯝ ꯂꯩꯔꯦ, ꯑꯩ ꯊꯝꯃꯦꯀꯣ꯫ ꯆꯥꯟ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯇꯤꯚꯤ ꯔꯨꯝꯗꯨꯗ ꯂꯥꯛꯏ꯫ ꯁꯤꯂꯤꯌꯥꯁꯨ ꯇꯤꯚꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯆꯥꯟ ꯁꯤꯂꯤꯌꯥꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤꯉꯩꯗꯨꯗ ꯂꯣꯟꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯍꯧꯏ, ꯑꯗꯨꯒ ꯋꯥꯜꯄꯦꯄꯔꯗ ꯁꯠ ꯊꯝꯃꯤ꯫ ꯁꯤꯂꯤꯌꯥ ꯃꯥꯅ ꯐꯠ ꯑꯣꯟꯊꯣꯔꯛꯄꯗꯨꯗ ꯆꯥꯟꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯔꯗꯤ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯆꯥꯟꯅ ꯋꯥꯕꯒ ꯑꯃꯇ ꯈꯪꯗ꯭ꯔꯕ ꯅꯪꯕꯣ? ꯉꯁꯥꯏ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯇꯧꯕ ꯊꯕꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇꯕꯤ ꯑꯗꯨꯝ ꯇꯧꯏ꯫ ꯁꯤꯂꯤꯌꯥꯅ ꯋꯥꯗꯦꯗ, ꯊꯕꯛꯅꯦꯅ ꯑꯋꯥꯕꯁꯨ ꯅꯠꯇꯕꯁꯤꯗ, ꯁꯤꯗꯕꯨ ꯋꯥꯔꯗꯤ ꯋꯥꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯋꯥꯔꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯋꯥꯔꯝꯃꯣꯏ ꯍꯥꯏꯕ꯫ ꯁꯤꯂꯤꯌꯥ ꯁꯨꯞꯂꯞ ꯇꯧꯅ ꯆꯥꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯃꯥꯏ ꯈꯪꯉꯤꯕ ꯕꯣꯁꯇꯤ?
ꯆꯥꯅ ꯅꯌꯨꯝꯗꯗꯤ ꯅꯟ ꯁ꯭ꯇꯣꯞꯇ ꯊꯕꯛ ꯁꯨꯔꯝꯅꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯨꯅ ꯋꯥꯗ꯭ꯔꯤꯕ ꯏꯁ ꯅꯣꯏ ꯁꯤꯗꯅ ꯍꯦꯜꯂꯦ ꯊꯕꯛꯇꯤ ꯌꯨꯝꯗꯗꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯟꯄꯣꯟꯇꯦ ꯏꯃꯥꯅ ꯆꯥꯟ ꯁꯥꯎꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯋꯥꯔꯕꯣ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯅꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯍꯥꯏꯔꯣ ꯊꯕꯛ ꯌꯥꯎꯗꯅꯕ ꯑꯩꯁꯨ ꯋꯥꯗꯦ ꯍꯥꯏꯁꯤꯗꯤ ꯕꯣꯁꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯅ ꯅꯪ ꯍꯦꯛ ꯅꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯕꯗ ꯑꯩ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯧ ꯑꯗꯨꯅ ꯑꯩ ꯁꯥꯎꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯁꯥꯎꯔꯗꯤ ꯅꯪ ꯅꯌꯨꯝꯗ ꯊꯤꯟꯗꯣꯛꯄꯤꯗꯣꯏꯅꯦ ꯑꯗꯩꯗꯤ ꯅꯪ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯃꯨꯛ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯁꯤꯂꯤꯌꯥ ꯆꯥꯟꯗ ꯑꯣꯏꯅꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ ꯆꯥꯟ ꯁꯤꯂꯤꯌꯥꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯊꯥꯔꯝꯕ ꯃꯄꯥꯗꯨꯗ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯁꯤꯂꯤꯌꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯗꯨꯗ ꯅꯥꯎꯇꯣꯟꯒ ꯊꯦꯡꯖꯤꯟꯅꯩ ꯁꯤꯂꯤꯌꯥꯅ ꯑꯩꯃ ꯅꯥꯎꯇꯣꯟꯅ ꯑꯣꯏꯃ ꯏꯟꯖꯕ ꯌꯥꯏ ꯆꯥꯟ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯄꯅꯤ ꯁꯤꯂꯤꯌꯥꯅ ꯃꯈꯥꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯥꯟꯅ ꯁꯤꯂꯤꯌꯥꯕꯨ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤ ꯅꯥꯎꯇꯣꯟꯗꯨ ꯈꯧꯗꯦꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯂꯩꯀꯥꯏꯁꯦ ꯀꯩꯝꯇ ꯎꯕꯤꯄꯣꯟꯇꯦ ꯆꯥꯟ ꯇꯨꯡꯗꯒꯤ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯇꯁꯦꯡꯅ ꯃꯥ ꯅꯥꯎꯇꯣꯟ ꯂꯩ ꯈꯪꯂꯨꯗꯕꯅꯤ ꯊꯥꯗꯣꯏꯂꯦꯝꯕꯤ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯃꯥꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯏ ꯊꯣꯏꯕ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯕꯣ ꯁꯤꯂꯤꯌꯥꯅ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯑꯩꯃ ꯅꯥꯎꯇꯣꯟ ꯅꯪꯕꯨ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯒꯥꯔꯤꯒ ꯁꯦꯡꯂꯕꯣ ꯅꯥꯎꯇꯣꯟꯅ ꯁꯦꯡꯍꯧꯔꯕꯅꯤ ꯅꯨꯡꯗꯥꯡꯅ ꯍꯤꯌꯥꯏꯅꯨ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗ ꯃꯥꯁꯨ ꯀꯥꯈꯠꯂꯛꯏ ꯁꯤꯂꯤꯌꯥ ꯃꯤꯁꯨ ꯃꯌꯥꯝꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯈꯤ ꯆꯥꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯅꯥꯎꯇꯣꯟꯅ ꯏꯀꯥꯏꯔꯝꯃꯅꯤ ꯑꯅꯤꯃꯛ ꯂꯣꯏ ꯆꯪꯈ꯭ꯔꯤꯁꯤꯅꯗꯤ